इसागी चटनबी थादोक्लगा फिजेट फिगाई सेतुना वायरल चटनबा होनबगी महुता अफबा ममा ओइनबा होनबियु KMDWO इरमदम असिदा नोमा कांगदना क्राइम कया थोक्लिबा असिदा थौना हापा ओइना नुपी खरना मसागी चटनबी काउथोक्लगा मिरंगी मतौ तमदुना फिजेट फिगाई सेतुना वायरल चटनबा होनरिबासि कंगलैपाक असिगी लाइबक्तिबनी असिगुम्बा थवोंग असि खुदक्ता लेपकदबनी हाइना कंगलैपाक माइनॉरिटी वेलफेयर ऑर्गेनाइजेशन KMDWO मणिपुर की प्रेसिडेंट MD नासिर खाना खुदेक पिदुना प्रेस थादोरबा चिरोल अमना हाइरी चिरोल असिना हाइ नुपी खरना नुपी खुनाइबु मांगथोकपगी थवोंग असि खुदक्ता लेपियु नुपासिंगना फेसबुक इंस्टाग्राम ना चिंगबा सोशल मीडिया सिनरगा नातै चादबा फिजोल सेतुना वायरल चनबा रील्स वीडियो फोटो ना चिंगबा कया थागतुना होनरिबसि तसेंगना मणिपुर मियामबु थवoi उसितब्रा नत्रगा इमुंग मनुंगी मियोइसिंगना थिंगबा ngamdabagira हाइना लुप असिना लौदबा ngamde हाइरी Sherol asina hai ngasi iramdam asida leiriba CSO sing amadi athauba lusing purel kayana isagi nat kananaba amadi iramdangi puwari khongoi nadanaba honariba talak asida mapalamgi chanabi pamduna viral chanaba honabada fijet figai setuna video semlaga thagalakpa asi tasengna iramdam asida leiriba kanglaicha singda amuba kali taisin bani masida ngaklibadi iramdam manipurgi fajakraba nat ki fijol hondoklamlaga mirangi matau tamduna iramdam asida हिंगे खलिबा नुपी खरगी नुंगी वाखलोनसे करिनो करिगुम्बा क्राइम अमा थोलकपा मतमदा नुपासिंगना सेराक फंगी हाइबसि खंगदबदगी नुपी खरना तौनिंगबा तौरकफसि हाइदबा ngamloi हाइरी असिगुम्बा थवोंग असि मखाताना चथरकलबदी लुप असिना तुमिना येंगदुना लैथोकपा ngamloi लोइनाना इरमदमगी याइफनबा लैरिबा लुचिंग पुरेल सिंगनासु तुमिना येंगदुना लैफम थोकते मणिपुर की असुकलुरबा तांजा असिदा मैते नुपी सिंगी थौनाबु मियामना ngamkhai लेतना थागतनरिबनी अमदी इकाई खुमनरिबनी अदुबु वाखल यावदबा लेंगाकी खल्लगा नुपी खरना वायरल चलगा नुपी पुमनमकपु मांगथोकपगी थवोंग असि लाइबक्तिबनी मणिपुर कनबदा अफबा ममा कयागी थौदांग यामना चावी फतबदा वायरल चनबा होनबगी महुत अफबा ममा अमा ओइनबा होनबियु इसागी इरमदम अमदी इनात की फिजोल सेतुना अफबा लंबीदा चटमिनदुना अफबा इरमदम अमा ओइनबा थौदांग लौबियु हाइबगा लोइनना लुप अचिना हाना मांगजौनना लिसिंग अनि कुलहुमदोइगी मार्च अनि अमदी लिसिंग अनि कुनमरी जुलाई कुनमरीदा लेबाक मियांगी खल्लगा इरमदमगी नात योखनबा होनबगा लोइनना वायरल चनबा होनरिबसिंग खुदक्ता लेपकदबनी हाइना हाना मांगजौनना खंगनबसु लेख्रबनी हाइरी KCP MC प्रोग्रेसिव तगे देलकोचगे चंगजरक्त्रबदी खुलाई थारगनी एक्ट्रेस मैक्सिना सुचित्रा गेपिलिना मेदा विदिन 7 days KCP MC प्रोग्रेसिव National Register of Citizen मपुंगफाना चनरी फावबा मणिपुर डेलिमिटेशन तौबा अमदी कॉन्स्टिट्यूशन सेमदोकपा यारोय कोकोमी मणिपुर स्टेट नेशनल रजिस्टर ऑफ सिटीजन NRC मपुंगफाना चनरी फावबा डेलिमिटेशन तौबा अमदी कॉन्स्टिट्यूशन सेमदोक सेमदिन तौबा यारोय हाइना कोकोमी की कन्वेनर खुराइजम अथौबना ngasi लमफेन पाता लैबा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की ऑफिस पांगथोकपा पावगी मिफम अमदा फोंदोखरे महांगना मखा तारादुना येलहौ प्रूफ सिंगी हकमतुना इलीगल इमिग्रेंट सिंग बोट थादबा यारोय इलीगल इमिग्रेंट सिंग मपुंगफाना खंदोक्तना डिलिमिटेशन पांगथोकनबा होनरकपा हाइबसि यामना लाइबक्तिबनी हंदक्ता मणिपुर लेंगांगना साचिनबा वोटर लिस्टिंग होमपुतरे खंदोकपा ngamkiba asina constituency khudingmakta delimitation chathadringai free and fair oina voter masing thiba mathau tai haibadu mayek sengna takli NRC mapungphana chana halaba amadi illegal immigrants sing mapungphana khandoklaba matang khakta delimitation chathaba mapungphaba oigani India lengangna so Manipur da oiriba phibam ase mamutana khangpham thoi Changkkadbni narco terrorist singna chatharakliba tawong ching asindadi Manipur asi hena phibam chadaba mawong amada laghangani khali थोकलिबा इरांग असि लेंगाकी अथोइबा कया लेबननी हाइबसु महांगना मराल चिरगली महांगना हाय कोकोमी अमदि चटमिनरिबा लुपसिंगना मणिपुरगी येलहौमिसिंग कननबा होनरबसु इरांग असिगी वारोइसिन असि इंडिया लेंगाकी मखुता लई थोकलिबा इरांग असि मैतै कुकी अनिगी ओइबा इरांग अमता नते इरांग असि इंडिया लेंगांगना चिनकुकी इमिग्रेंट खुलाई पाइबासिंगदा इंसिनदुना येलहौमी ओइरिबा मैतै सिंगी मथक्ता थोगनबा proxy war amani India lengang hairiba khulai paiba singi mathakda chapchaba thabak लौखतना इरांग अचि लोइसिनबा ngamloi इरांग अचि लोइसिनगे हाइरबदी इंडिया लेंगांगना मणिपुर गी सिंगी मफम सिंगदा लेरिबा चिनकुकी नार्को टेररिस्ट सिंगी मथक्ता मिलिटरी ट्रैक डाउन चथबा मथौ ताइ लोइनना 1950 गी मतुंगदगी म्यांमार अमदी अतोपा लेबाक सिंगदगी चंगसिलकलिबा इलीगल इमिग्रेंट सिंग अस्ति खंदोक्तुना मसा मसागी मरमदमदा हलनकिबा मथौ ताइ लमदम असिगी येलहौमी मरक्ता इलीगल इमिग्रेंट सिंग अस्ति खंदोक्नबा NRC मपुंगफाना चना हनगदबनी हाइकी मारमदी जोमी कम्युनिटी अनिगे मरक्ता उंखनरिंगाय चेरक्ता चिंगनानिंगाय ओइबा मवोंगदा नुपी मसा अमा सिरमले
ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯥꯔ ꯑꯃꯗꯤ ꯖꯣꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯤꯠꯁꯤ-ꯃꯤꯅꯥꯏ ꯌꯥꯎꯔꯤꯉꯩ ꯆꯩꯔꯛꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯟꯗꯩ ꯀꯤꯝ ꯆꯍꯤ 3 ꯑꯄꯣꯛꯄ ꯅꯤꯌꯪꯁꯤꯌꯥꯟꯈꯨꯞ ꯑꯦꯂꯥꯏ ꯁꯦꯅꯨ ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯤꯡꯁꯤꯐꯥꯏ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯧꯕꯨꯛ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯉꯛ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯗꯥꯛꯐꯝꯁꯤꯡ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯏ ꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯅ꯭ꯌꯨ ꯂꯪꯀꯥꯗ ꯂꯩꯕ ꯋꯦꯛꯃꯥꯔꯛ ꯑꯦꯀꯥꯗꯃꯤꯗ ꯀ꯭ꯂꯥꯁ 2 ꯇꯝꯂꯤꯕꯤꯅꯤ꯫ ꯃꯍꯥꯛ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯂꯒ ꯂꯪꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯂꯧꯈꯠꯂꯒ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯔꯜꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯖꯣꯃꯤ ꯃꯥꯔꯗꯔꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯀꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯒꯤ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯗꯥꯕꯤ ꯇꯧꯔꯛꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯋꯦꯛꯃꯥꯔꯛ ꯑꯦꯀꯥꯗꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏ ꯃꯟꯗꯩ ꯀꯤꯝ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯥꯎ ꯚꯤꯂꯦꯖ ꯐꯥꯀꯥꯟ ꯇꯥꯎꯟꯁꯤꯞ ꯆꯤꯟꯁꯇꯦꯠꯀꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯄꯣꯄꯤ ꯌꯥꯝꯅ ꯊꯥꯕꯗꯒꯤ ꯑꯣꯏꯔꯛꯄ ꯃꯍꯩ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯍꯨꯠ ꯊꯥꯕ ꯑꯃꯗꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯀꯦꯁꯤꯄꯤ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯝꯕꯤꯔꯝꯂꯕ ꯀꯪꯂꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪ ꯀꯌꯥꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯊꯕꯛ ꯆꯠꯇꯕꯤꯗ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯄꯤ.ꯗꯕ꯭ꯂꯤꯎ.ꯖꯤ ꯑꯦꯝ.ꯁꯤ ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯄꯤ.ꯑꯥꯔ.ꯑꯣ ꯆꯤꯡꯈꯩꯉꯥꯟꯕꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯩꯁꯪ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯝꯅꯕꯒꯤ ꯂꯥꯏꯁꯪ ꯑꯃꯅꯤ꯫ ꯑꯗꯨꯅ ꯀꯪꯂꯩ ꯈꯨꯟꯅꯥꯏꯕꯨ ꯑꯐꯕ ꯃꯁꯛ ꯊꯣꯛꯄ ꯇꯝꯖꯅꯤꯡꯉꯥꯏꯅ ꯊꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯍꯩꯁꯪ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁꯦꯝꯒꯠꯄ ꯇꯉꯥꯏꯐꯗꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯂꯝ ꯀꯌꯥꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯃꯁꯛ ꯊꯣꯛꯄ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯕ ꯑꯐꯕ ꯃꯍꯩ ꯃꯁꯤꯡ ꯐꯪꯍꯟꯅꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ (NEP) 2020ꯒꯤ ꯃꯈꯥꯗ ꯑꯍꯦꯟꯕ ꯃꯍꯩ ꯃꯁꯤꯡ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯊꯕꯛ ꯆꯠꯇꯕꯤꯗ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯦꯁꯤꯄꯤ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯥꯔꯇꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯈꯔꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯡꯗꯕꯗꯒꯤ ꯑꯣꯖꯥ ꯃꯍꯨꯠ ꯊꯥꯔꯒ ZEO (ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡꯒꯤ ꯐꯝꯅꯥꯏꯕ ꯈꯔꯒ ꯃꯥꯟꯅꯔꯒ ꯊꯤꯀꯥ ꯑꯃꯗꯤ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯦꯗꯨꯀꯦꯁꯟꯒꯤ ꯗꯤꯔꯦꯛꯇꯔ, ZEO, ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ BSc ꯅꯔꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ 1 ꯑꯦꯄ꯭ꯔꯤꯜ 2025 ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯗ꯭ꯌꯨꯜ ꯇꯧꯔꯛꯈꯤꯕ ꯑꯁꯤ ꯏꯗꯨꯜ ꯐꯤꯇꯔ ꯅꯨꯃꯤꯠ ꯑꯣꯏꯔꯕ ꯌꯥꯕ ꯃꯔꯝꯅ AMMSOꯅ MUꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯁꯥꯒ ꯎꯅꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯕꯒ ꯂꯣꯏꯅꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ 1 ꯑꯦꯄ꯭ꯔꯤꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯄ ꯁꯕꯖꯦꯛ ꯑꯁꯤ ꯄꯥꯡꯒꯜ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯔꯤꯁꯦꯗ꯭ꯌꯨꯜ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯑꯁꯥꯡꯕ ꯇꯥꯏꯅꯕ ꯃꯐꯝ 3ꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ 103 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯑꯁꯥꯡꯕ ꯂꯣꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ 103 ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯁꯤꯅ ꯏꯟꯇꯤꯂꯤꯖꯦꯟꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯥꯡꯕ ꯂꯣꯟꯅꯕ, ꯎꯆꯥꯊꯣꯜ ꯃꯌꯥꯏ ꯂꯩꯀꯥꯏ, ꯃꯣꯜꯖꯣꯜ ꯑꯃꯁꯨꯡ ꯕꯤꯟꯁꯦꯂꯨꯒꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯎꯆꯥꯊꯣꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯄꯨꯡ 2 ꯔꯣꯝ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ
Stardine 910, Class 2, C8022 explosive, stick chama, 5.56 mm ammunition gi live round kun amasong plastic bag ani phagatpa ngamki hairi. Ani suba amasong ahum suba such operation sing Moldol amasong Benselu rubber plantation general area sing da chathaba matamda remote control gi IED ama gelatin stick ani local na saba long range poppy motor ani pompi bomb taruk local na saba single rebel gun mga 12 bore rifles mga amasong pistol amani hairi. Security force na fagalaba polam chingjiribam police station na makata na ain gi oiba action lokhatnabagi dama khusinakre hairi.